Easy ꯊꯕꯛꯀꯤ ꯃꯔꯥꯡ ꯃꯌꯥꯝꯗꯨ ꯂꯣꯏꯕꯒ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤ. ꯃꯥꯕꯤꯜꯅ ꯅꯪ ꯉꯁꯤ ꯀꯦꯝꯁꯨ ꯆꯥꯗꯦ, ꯀꯩꯅꯣꯝ ꯆꯥꯈꯤꯁꯤ ꯂꯝꯕꯤꯗꯒꯤ. Easyꯅ ꯀꯥꯎꯏ, ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯇꯤꯐꯤꯟ ꯄꯤꯔꯛꯄꯅꯤ, ꯅꯪ ꯒꯥꯔꯤꯗ ꯍꯥꯞꯄꯝꯃꯤ. ꯃꯥꯕꯤꯜꯅ ꯁꯝꯗꯣ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯣ? Easy ꯉꯁꯥꯏꯗꯒꯤ ꯀꯣꯂꯣꯝꯅ ꯐꯥꯒꯠꯄ ꯃꯁꯝꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯒ ꯑꯩꯃ ꯁꯤꯁꯨ ꯉꯁꯥꯏꯗꯤ ꯀꯥꯎꯔꯤꯅꯤ, ꯀꯣꯛꯀꯥꯁꯤ ꯌꯥꯗ꯭ꯔꯦꯗ. ꯃꯥꯕꯤꯜ ꯄꯦꯟꯗꯨ ꯂꯧꯊꯣꯛꯄꯤ. ꯁꯦꯝꯃꯨ ꯁꯝꯗꯣ. Easyꯅ ꯃꯁꯝꯅ ꯁꯦꯝꯂꯒ ꯑꯣꯏꯔꯣꯝꯗ ꯄꯨꯂꯞ ꯊꯥꯙꯩ. ꯃꯥꯕꯤꯜ ꯅꯣꯛꯂꯒ ꯆꯠꯂꯁꯤ. ꯑꯅꯤꯗꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯂꯒ ꯆꯥꯅ ꯆꯥꯅ ꯊꯕꯛꯀꯤ ꯑꯃꯨꯛ ꯈꯟꯅꯩ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥ ꯃꯃꯥꯗ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ. ꯃꯥꯕꯤꯜꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯞꯄꯛꯇꯣꯏ ꯃꯥꯜꯂꯤ. Easyꯅ ꯉꯁꯤꯗꯤ ꯍꯥꯏꯔꯣꯏꯁꯤꯀꯣ. ꯃꯥꯕꯤꯜꯅ ꯍꯣꯏ, ꯂꯥꯁ ꯑꯣꯏꯅ ꯑꯩꯁꯨ ꯅꯣꯏ ꯃꯥꯒ ꯍꯔꯥꯎ ꯑꯝꯇ ꯀꯧꯅꯍꯧꯒꯦ. Easyꯅ ꯑꯩꯁꯨ. ꯑꯅꯤꯗꯨ ꯍꯦꯟꯁꯦꯛꯀ ꯇꯧꯅꯩ. ꯃꯊꯃꯣꯏꯁꯤꯡꯗꯨꯗꯗꯤ ꯑꯅꯤꯃꯛ ꯂꯥꯞꯅꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅꯔꯤꯕꯅꯤ, ꯃꯄꯥꯜ ꯊꯣꯡꯅ ꯅꯣꯛꯆꯔꯕꯁꯨ. Easy ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯄꯦꯅꯥꯎꯒ ꯍꯦꯟꯊꯣꯏꯕꯤꯒꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯥꯛꯏ. Easy ꯁꯠ ꯄꯥꯏꯈꯠꯂꯒ ꯑꯍꯥꯎ. ꯄꯦꯅꯥꯎꯅ ꯔꯣꯅꯥꯜ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯣ? Easyꯅ ꯀꯩꯒꯤ? ꯄꯦꯅꯥꯎꯅ ꯀꯩꯅꯣ ꯅꯪꯒ ꯎꯅꯅꯤ ꯍꯥꯏꯔꯝꯃꯤ. Easy ꯔꯣꯅꯥꯜꯅ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯩꯅꯣ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ? ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ. ꯑꯁ ꯀꯥꯎꯔꯤꯅꯤ, ꯄꯨꯡ 3 ꯍꯥꯏꯕꯅꯤ, ꯇꯥꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ? ꯄꯦꯅꯥꯎꯅ ꯇꯥꯗ꯭ꯔꯤ, ꯀꯩ ꯁꯦꯠꯇꯣꯏꯅꯣꯗꯣ? ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯒꯤ ꯔꯦꯗ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂꯣ. Easyꯅ ꯄꯦꯅꯥꯎꯅ ꯈꯣꯡꯎꯞꯇꯤ? ꯅꯪꯒꯤ ꯔꯦꯗ ꯑꯃ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ, ꯑꯗꯨ ꯇꯣꯡꯉꯒꯦ. ꯄꯦꯅꯥꯎꯅ ꯑꯣꯀꯦ, ꯐꯖꯗꯣꯏꯅꯦ ꯑꯗꯨꯗꯣ. Easy ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯍꯦꯟꯊꯣꯏꯕꯤꯅ ꯀꯩꯅꯣ ꯃꯨꯠꯀꯗꯨꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯇꯥꯕꯗꯧ ꯇꯧꯔꯤꯗꯨꯅ? Easyꯅ ꯀꯩꯁꯨ ꯇꯧꯗꯦꯍꯦ. ꯍꯥꯏꯅꯔꯤꯉꯩ ꯔꯣꯅꯥꯜꯒꯤ ꯀꯣꯜ ꯂꯥꯛꯏ. Easyꯅ ꯔꯣꯅꯥꯜ ꯀꯣꯜ ꯇꯧꯔꯛꯏ. ꯄꯦꯅꯥꯎꯅ ꯊꯝꯃꯣꯗꯨꯗꯤ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯅꯪ. Easy ꯀꯣꯜꯗ ꯀꯛꯈ꯭ꯔꯒ ꯄꯥꯏꯈꯠꯂꯤ ꯔꯣꯅꯥꯜꯒꯤꯗꯨ. ꯔꯣꯅꯥꯜꯅ Easy ꯅꯪ ꯁꯥꯎꯅꯨꯀꯣ, ꯉꯁꯤꯗꯣ ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯛꯇꯣꯔꯦ, ꯄꯦꯁꯦꯟ ꯑꯃꯃꯨꯛ ꯂꯥꯛꯁꯤꯟꯗꯅ ꯀꯨꯏꯗꯤ ꯀꯨꯏꯔꯣꯏ. Easyꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯔꯣꯅꯥꯜꯅ ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯅꯤꯅ ꯇꯧꯔꯛꯏꯅꯦ ꯑꯩꯗꯣ. Easyꯅ ꯑꯧ, ꯅꯪ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯔꯣꯅꯥꯜꯅ ꯑꯣꯀꯦ ꯕꯥꯏ. Easy ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ. ꯃꯁꯝꯗꯨ ꯀꯔꯜ ꯇꯧꯔꯒ ꯄꯨꯜꯂꯤ. ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯁꯝ ꯈꯔ ꯊꯥꯙꯩ. ꯑꯗꯨꯒ ꯆꯦꯟꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯅꯥ ꯑꯁꯥꯡꯕ ꯑꯃ ꯁꯤꯖꯤꯜꯂꯤ. ꯆꯤꯟꯕꯥꯜꯗꯨ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯑꯃ ꯁꯪꯖꯤꯜꯂꯤ. ꯑꯁ ꯀꯩꯅꯣ ꯑꯩ ꯕꯤꯠ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯁꯦ? ꯔꯣꯅꯥꯜꯅ ꯑꯩ ꯍꯥꯏꯔꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ? ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯔꯛꯇꯣꯔꯀꯥꯟꯁꯤꯗꯅ ꯍꯔꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯔꯣꯝꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯤ. ꯃꯥꯕꯤꯜꯒꯤ ꯀꯥ ꯃꯄꯥꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ. ꯃꯥꯕꯤꯜꯁꯨ ꯃꯅꯨꯡꯗꯒꯤ ꯎꯕꯅ ꯊꯣꯛꯂꯛꯏ. ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯍꯥꯐꯦꯟ ꯑꯃꯒ ꯃꯁꯝꯗꯨ ꯍꯨꯒꯠꯂꯒ. ꯃꯥꯕꯤꯜꯅ ꯂꯣꯏꯁꯤꯜꯂꯕꯣ? Easyꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯛꯑꯣ. ꯃꯥꯕꯤꯜꯅ ꯗ꯭ꯔꯦꯁꯂꯣ, ꯁꯛꯂꯣ, ꯁꯝꯂꯣ, ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ. ꯃꯥꯕꯤꯜꯅ ꯀꯩꯁꯨ ꯊꯤꯕꯗꯤ ꯅꯠꯇꯦ. ꯀꯩꯅꯣ ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦꯗꯤ? ꯍꯣ ꯐꯖꯔꯦ ꯍꯥꯏꯕ, ꯅꯣꯏ ꯗꯣꯛꯇꯔꯗꯨꯅ ꯄꯥꯝꯕꯅꯤ ꯍꯥꯏꯕ. ꯑꯣ, ꯃꯥꯒꯨꯝꯕꯁꯦ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ. ꯑꯧ ꯂꯥꯏ. ꯑꯗꯨꯗꯤ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯃꯣꯏꯕ, ꯅꯠꯇ꯭ꯔꯥ? ꯃꯥꯕꯤꯜ ꯅꯣꯛꯂꯒ ꯑꯧ, ꯈꯔ ꯋꯥꯅꯤ ꯅꯪꯒꯤ ꯂꯦꯕꯦꯜꯗꯨꯅ. Easyꯅ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯕꯅꯤꯅ. ꯃꯥꯕꯤꯜꯅ ꯑꯩꯁꯦ ꯑꯦꯛꯁꯀꯤ ꯋꯥꯔꯤꯕꯨꯗꯤ ꯄꯨꯁꯟꯅꯤꯡꯗꯕꯅꯤ, ꯑꯗꯣ ꯍꯣꯏ ꯍꯥꯏꯇꯥꯔꯦ. ꯅꯨꯄꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ, ꯃꯣꯗꯦꯜꯁ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯤꯖꯥꯏꯅꯔ ꯀꯌꯥꯅꯤ ꯊꯦꯡꯅꯔꯒ ꯂꯥꯛꯏꯁꯦ. Easyꯅ ꯑꯣ, ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ, ꯅꯠꯇ꯭ꯔꯥ ꯃꯣꯏꯒ ꯌꯦꯡꯅꯔꯨꯀꯥꯟꯗ? ꯃꯥꯕꯤꯜꯅ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦ ꯑꯩ. ꯀꯩꯅꯣ
ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯖꯤꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩꯅ ꯀꯩꯅꯣ ꯅꯃꯤꯠꯀꯥꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯛꯑꯣ꯫ ꯃꯥꯕꯤꯜ ꯃꯤꯍꯨꯜꯒ ꯆꯣꯡꯈꯠꯂꯛꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯤ꯫ ꯏꯖꯤꯅ ꯀꯩꯕꯨꯅꯣ? ꯏꯖꯤ ꯅꯣꯛꯊꯣꯔꯛꯂꯒ ꯀꯟꯐꯤꯗꯦꯟ ꯂꯦꯚꯦꯜ ꯌꯦꯡꯖꯕꯅꯤꯗ ꯏꯊꯟꯇ꯫ ꯃꯥꯕꯤꯜꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯝꯕꯤꯗ꯭ꯔꯦꯅ ꯀꯞꯄꯒ ꯍꯜꯂꯣ ꯑꯗꯨꯒ꯫ ꯏꯖꯤꯅ ꯀꯩꯗꯧꯕꯩ ꯑꯗꯨꯃꯥꯏ ꯍꯜꯂꯛꯇꯣꯏꯕ ꯑꯩꯗꯤ? ꯃꯥꯕꯤꯜꯅ ꯅꯪ ꯈꯜꯂꯤꯁꯦ ꯈꯔ ꯐ꯭ꯂꯠꯀ ꯇꯧꯔꯒ ꯌꯥꯅꯤ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯡꯁꯦ? ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯀꯤꯗꯤ ꯌꯥꯔꯝꯕ ꯌꯥꯏꯀꯣ, ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯕꯤꯔꯝꯃꯣꯏ ꯍꯥꯏꯔꯤꯕ꯫ ꯏꯖꯤꯅ ꯃꯥꯕꯤꯜꯅ ꯏꯕꯦꯝꯃ ꯀꯣꯜ ꯂꯥꯛꯑꯦ, ꯐꯣꯟꯗꯣ ꯅꯣꯏꯗꯣ꯫ ꯃꯥꯕꯤꯜꯅ ꯏꯕꯦꯝꯃ ꯀꯣꯜ ꯂꯥꯛꯑꯦ, ꯐꯣꯟꯗꯣ ꯅꯣꯏ ꯗꯣꯛꯇꯔꯗꯣ ꯅꯪ ꯉꯥꯏꯔꯤ꯫ ꯏꯖꯤꯅ ꯍꯦꯜꯂꯣ꯫ ꯔꯣꯅꯥꯜꯅ ꯏꯖꯤ ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ, ꯉꯁꯤꯗꯣ ꯑꯩꯅ ꯌꯦꯡꯕ ꯄꯦꯁꯦꯟ ꯑꯃ ꯅꯨꯄꯥ ꯑꯃ ꯀꯟꯗꯤꯁꯟꯗꯣ ꯈꯔ ꯌꯥꯗ꯭ꯔꯤ, ꯊꯥꯗꯣꯛꯄ ꯐꯔꯛ ꯇꯥꯗꯣꯔꯦ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯊꯦꯡꯉꯒ ꯑꯩꯕꯨꯗꯤ ꯌꯥꯅꯤ, ꯑꯗ ꯅꯪꯗꯤ ꯐꯔꯛ ꯇꯥꯅꯦꯅ ꯇꯧꯕꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯇꯧꯔꯁꯤ꯫ ꯏꯖꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯍꯦ꯫ ꯔꯣꯅꯥꯜꯅ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯏꯖꯤ ꯐꯣꯟꯗꯣ ꯊꯝꯂꯒ ꯆꯠꯂꯔꯣꯏ ꯐꯔꯛ ꯇꯥꯔꯦꯌꯦ꯫ ꯃꯥꯕꯤꯜ ꯇꯞꯅ ꯁꯣꯜꯂꯤ꯫ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ꯫ ꯏꯖꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯦꯠꯁ ꯒꯣ꯫ ꯏꯖꯤꯅ ꯀꯥꯏꯗ? ꯃꯥꯕꯤꯜꯅ ꯀꯣꯐꯤ ꯊꯛꯄ꯫ ꯏꯖꯤꯅ ꯑꯁ꯭ꯋꯥꯏꯗꯗꯤ ꯉꯝꯃꯔꯣꯏ, ꯅꯣꯏ ꯃꯥꯃꯨꯛ ꯊꯣꯛꯂꯛ ꯑꯩꯈꯣꯏ ꯃꯥꯃꯨꯛ ꯊꯣꯛꯂꯛ꯫ ꯃꯥꯕꯤꯜꯅ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣ, ꯑꯍꯣꯏ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ꯫ ꯃꯅꯨꯡ ꯆꯪꯂꯒ ꯃꯥꯒꯤ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯀꯦ ꯈꯟꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯒꯤ ꯅꯥꯛꯇꯒ ꯁꯦꯠꯄ ꯌꯥꯕꯗꯧꯅ꯫ ꯏꯖꯤꯅ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ, ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯠꯂꯕꯁꯤꯕꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯣꯏ꯫ ꯏꯁꯧ ꯂꯥꯡꯗꯅ ꯖꯣꯒꯔ ꯄꯦꯟ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯑꯣꯚꯔꯁꯥꯏꯠ ꯑꯃ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯕꯤꯜ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨꯗ ꯆ꯭ꯋꯤꯡꯒꯝ ꯁꯥꯏꯔꯒ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯏꯖꯤ ꯎꯕꯗ ꯀꯩꯅꯣ ꯅꯨꯄꯥ ꯃꯥꯅ ꯊꯣꯛꯂꯛꯏꯁꯤꯅ? ꯏꯖꯤꯅ ꯀꯨꯁꯤ ꯇꯣꯡꯉꯣ ꯇꯣꯡꯉꯣ ꯁꯠ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ꯫ ꯅꯪꯅ ꯊꯟ ꯆꯤꯟꯕꯅꯤꯅꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯐꯝꯃꯤ꯫ ꯃꯥꯕꯤꯜꯅ ꯑꯁꯤꯗꯩꯁꯦ ꯅꯪ ꯅꯃꯥꯟꯅꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯏꯖꯤꯅ ꯀꯗꯥꯏ? ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯕꯤꯅꯤ꯫ ꯀꯧꯒꯦ ꯇꯧꯏ ꯃꯥꯕꯤꯜꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ꯫ ꯔꯣꯕꯤꯟꯗꯨ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯣꯐꯤ ꯀꯞ ꯑꯅꯤꯒ ꯆꯪꯈꯤꯕꯗꯨ ꯎꯔꯦ꯫ ꯃꯥꯕꯤꯜꯅ ꯎꯔꯕꯁꯦ? ꯏꯖꯤꯅ ꯀꯩꯅꯣ ꯑꯅꯤꯁꯦ ꯀꯣꯏꯅꯔꯕꯣ? ꯀꯣꯏꯅꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯣꯛꯇꯕꯤꯗ꯫ ꯏꯖꯤꯅ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ, ꯇꯨꯃꯤꯟꯅꯒ ꯗꯦꯠꯀ ꯆꯠꯇꯅ꯫ ꯃꯥꯕꯤꯜꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯂꯁꯤꯔꯥ? ꯏꯕꯥꯅꯤ ꯃꯣꯏ ꯑꯅꯤꯁꯤ ꯎꯈ꯭ꯔꯒꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯏ ꯏꯕꯥꯅꯤꯗ꯫ ꯏꯖꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯍꯜꯂꯛꯄꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯀꯥꯗꯨ ꯅꯣꯛꯐꯦ ꯇꯧꯗꯅ ꯌꯦꯡꯅꯩ꯫ ꯃꯥꯕꯤꯜꯅ ꯆꯪꯉꯨꯗꯅ꯫ ꯏꯖꯤꯅ ꯅꯪ ꯆꯪꯉꯨ ꯌꯥꯗ꯭ꯔꯣ? ꯃꯥꯕꯤꯜ ꯅꯣꯛꯂꯒ ꯂꯦꯗꯤꯁ ꯐꯥꯔꯁ꯫ ꯏꯖꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯕꯥꯏ꯫ ꯃꯥꯕꯤꯜꯅ ꯕꯥꯏꯗꯤ ꯌꯥꯔꯣꯏ, ꯃꯊꯛꯇ ꯊꯣꯛꯂꯛꯑꯣ ꯊꯕꯛ ꯇꯧꯁꯤ, ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯤ, ꯅꯠꯇ꯭ꯔꯗꯤ ꯗꯤꯖꯥꯏꯅꯤꯡ ꯇꯧꯁꯦꯕ꯫ ꯑꯣꯀꯦ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ, ꯏꯟꯖꯥꯡꯅ ꯑꯩꯈꯣই ꯃꯥꯅ, ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯥꯈꯠꯂꯛꯑꯒꯦ꯫ ꯃꯥꯕꯤꯜꯅ ꯑꯣꯀꯦ꯫ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯏ꯫ ꯔꯣꯃꯥꯅ ꯅꯪꯕꯨ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑꯔꯣꯏꯗꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯉꯔꯥꯡꯅ ꯂꯥꯛꯄꯗꯨꯗ ꯐꯥꯎꯔꯁꯤꯁꯨ ꯌꯥꯗꯦ, ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯄꯤ ꯍꯩꯅꯗꯕ꯭ꯔꯕ? ꯅꯣꯏꯒꯤ ꯒꯦꯗꯣ ꯇꯁꯦꯡꯅ ꯑꯣꯜꯂꯕ꯭ꯔꯥ ꯍꯥꯏꯃꯤ? ꯃꯥꯕꯤꯜꯅ ꯏꯃꯥ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯔꯣꯃꯥ ꯐꯗꯤꯒꯣꯝꯗꯨ ꯃꯟꯅ ꯀꯩꯅꯣ? ꯏꯖꯤꯁꯦ ꯐꯖꯕ꯭ꯔꯣ? ꯐꯖꯩ ꯀꯩꯅꯣ? ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯔꯤꯅꯣ?
ꯃꯥꯕꯤꯜ ꯅꯣꯛꯃꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤ꯫ ꯔꯣꯃꯥꯅ ꯍꯔꯦ ꯍꯔꯦ ꯃꯥꯏꯒꯁꯤꯗꯤ ꯁꯥꯎꯟ ꯇꯣꯞꯂꯤꯗꯅ ꯏꯆꯥꯗꯤ꯫ ꯃꯥꯕꯤꯜ ꯅꯣꯛꯄ ꯂꯦꯞꯈ꯭ꯔꯒ ꯏꯃꯥ ꯏꯖꯤꯁꯦ ꯃꯤꯅ ꯑꯣꯏꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ? ꯔꯣꯃꯥꯅ ꯅꯪꯉꯣꯟꯗ ꯐꯨꯔꯨꯁꯨ ꯏꯟꯁꯤꯅꯤ꯫ ꯃꯥꯕꯤꯜꯅ ꯐꯥꯔꯒꯁꯨ ꯂꯧꯅꯤꯡꯗꯕ꯫ ꯔꯣꯃꯥꯅ ꯀꯗꯔ ꯇꯧꯔ ꯊꯦꯝꯃꯨ, ꯀꯗꯔ ꯇꯧꯕ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯃꯥꯕꯤꯜꯅ ꯑꯉꯥꯡꯅ ꯍꯥꯏꯕꯤꯌꯣꯅꯤ, ꯒꯙꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯏꯃꯥ꯫ ꯔꯥꯏꯕꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯁꯤꯟꯕꯩꯕꯨ ꯑꯗꯨ ꯑꯗꯥꯏ ꯅꯪ ꯑꯣꯏꯔꯣꯏ꯫ ꯁꯦꯝꯂꯝꯂꯤꯕꯗꯨ ꯍꯧꯒꯠꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯎꯜ ꯑꯃ ꯎꯗꯦꯅ꯫ ꯃꯥꯕꯤꯜ ꯇꯥꯁꯤꯟꯅꯗꯦ ꯕꯥꯎꯜꯒꯤ ꯋꯥꯔꯤꯗꯨ꯫ ꯔꯣꯃꯥꯅ ꯑꯗꯨꯗ ꯑꯩꯅ ꯅꯄꯥꯒꯤ ꯆꯝꯐꯨꯠ ꯍꯦꯛ ꯍꯥꯞꯄꯅꯤꯅꯦ, ꯅꯍꯥꯟꯗꯒꯤ ꯂꯩꯇꯦꯕ꯫ ꯃꯥꯕꯤꯜ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯏꯖꯤꯁꯨ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯀꯥꯈꯠꯂꯛꯇꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯕꯛ ꯇꯧꯏ꯫ ꯃꯥꯕꯤꯜꯁꯨ ꯇꯧꯔꯤ꯫ ꯋꯥꯡꯃꯗꯨꯗꯒꯤ ꯌꯦꯡꯅꯗ ꯅꯣꯛꯏ ꯑꯅꯤꯗꯨ꯫ ꯏꯖꯤꯗꯨ ꯁꯣꯕꯤꯇꯥꯅ ꯀꯧꯕꯗꯒꯤ ꯆꯥꯛ ꯆꯥꯕ ꯀꯨꯝꯈ꯭ꯔꯦ꯫ ꯃꯥꯕꯤꯜꯁꯨ ꯍꯛꯁꯦꯜ ꯉꯥꯏꯍꯥꯛ ꯂꯥꯜꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯏꯖꯤ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯃꯤꯡꯁꯦꯜ ꯌꯦꯡꯖꯗꯨꯅ ꯑꯩꯁꯦ ꯔꯣꯅꯥꯜꯒ ꯂꯨꯍꯣꯡꯉꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯄꯣꯠꯂꯣꯏꯒ ꯁꯦꯠꯂꯒ ꯃꯥꯅ ꯃꯥꯡꯒꯣꯜ ꯊꯣꯛꯄꯗꯨ ꯃꯊꯟꯇ ꯃꯃꯤꯠꯇ ꯎꯖꯩ꯫ ꯃꯃꯣꯟꯁꯨ ꯅꯣꯛꯏ꯫ ꯂꯩ ꯀꯣꯏꯕꯒꯗꯨꯁꯨ ꯎꯔꯤ꯫ ꯑꯗꯨꯒ ꯀꯨꯟꯗꯣ ꯍꯨꯛꯂꯝꯗꯥꯏꯗ ꯕꯣꯔꯗꯨ ꯔꯣꯅꯥꯜ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯕꯤꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯤꯠꯇꯨ ꯈꯪꯄꯪ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣ? ꯍꯩꯅꯗꯤ ꯀꯩꯅꯣ ꯍꯩꯅꯗꯤ ꯌꯥꯝꯅ꯫ ꯔꯣꯅꯥꯜꯒꯤ ꯃꯍꯨꯠ ꯑꯁꯤ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯏꯁꯤꯕꯣ? ꯇꯨꯝꯗꯣꯏꯒ ꯀꯤꯔꯦ ꯑꯣꯏꯕ꯫ ꯍꯦꯟꯊꯣꯏꯕꯤꯒ ꯔꯣꯕꯤꯟꯒ ꯎꯅꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯦꯅꯥꯎꯗ ꯀꯣꯜ ꯇꯧꯏ꯫ ꯄꯦꯅꯥꯎꯅ ꯏꯖꯦ꯫ ꯏꯖꯤꯅ ꯑꯩꯈꯣꯏ ꯍꯦꯟꯊꯣꯏꯗꯣ꯫ ꯄꯦꯅꯥꯎꯅ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯔꯒ ꯃꯗꯣ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯏꯀꯣ꯫ ꯏꯖꯤꯅ ꯀꯩꯗꯧꯔꯦ? ꯄꯦꯅꯥꯎꯅ ꯉꯁꯥꯏ ꯃꯥꯗꯣ ꯂꯝꯕꯤꯗ ꯆꯣꯡꯉꯒ ꯆꯦꯟꯈ꯭ꯔꯤꯅꯦ ꯍꯥꯏꯕ꯫ ꯏꯖꯤꯅ ꯈꯤꯇꯪ ꯀꯟꯅ ꯂꯝꯕꯤꯗ ꯅꯣꯛꯄ ꯌꯥꯗꯕ ꯃꯥꯅ ꯆꯣꯡꯉ ꯆꯦꯜꯂꯤꯕ꯫ ꯄꯦꯅꯥꯎꯅ ꯍꯣꯏ ꯑꯩꯅꯒ ꯀꯧꯕꯗꯨ ꯇꯥꯗꯦ꯫ ꯃꯥ ꯂꯩꯅꯥ ꯅꯥꯔꯦ ꯈꯪꯉꯦ ꯑꯩ꯫ ꯄꯦꯅꯥꯎ ꯌꯥꯝ ꯄꯥꯈꯠꯅ ꯀꯩ ꯂꯩꯅꯥ? ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅ ꯃꯥꯗꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯦ, ꯑꯩꯅ ꯈꯪꯕ꯫ ꯄꯦꯅꯥꯎꯅ ꯍꯥꯏꯔꯛꯑꯣ꯫ ꯉꯁꯥꯏꯗꯣ ꯃꯥ ꯔꯣꯕꯤꯟꯁꯟꯒ ꯀꯣꯐꯤ ꯊꯛꯍꯧꯕꯅꯤ, ꯑꯩꯈꯣꯏꯗꯒ ꯀꯩꯝ ꯍꯥꯏꯗꯣꯛꯄꯣꯟꯇꯦ꯫ ꯄꯦꯅꯥꯎꯅ ꯀꯔꯤꯅꯣ ꯂꯩꯅꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ? ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯄꯦꯅꯥꯎꯗꯨ꯫ ꯑꯣ ꯏꯖꯤꯅ ꯑꯗꯨꯅꯤ ꯈꯪꯉꯕ? ꯑꯗꯨꯁꯨ ꯇꯥꯅ ꯆꯠꯂꯒ ꯇꯨꯃꯤꯟꯅꯅꯤ ꯃꯥꯅ ꯊꯛꯏꯁꯦ꯫ ꯄꯦꯅꯥꯎꯅ ꯅꯪꯅ ꯀꯅꯥꯒ ꯆꯠꯄꯗ ꯎꯔꯤꯅꯣ? ꯏꯖꯤ ꯆꯕꯦꯡ ꯉꯥꯡꯂꯝꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯀꯩꯅꯣꯒ꯫ ꯄꯦꯅꯥꯎꯅ ꯔꯣꯅꯥꯜꯒ? ꯑꯗꯨꯗꯣ꯫ ꯄꯦꯅꯥꯎꯅ ꯑꯅꯤꯗꯣ ꯀꯣꯏꯅꯕ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ? ꯏꯖꯤꯅ ꯅꯍꯥꯟ ꯑꯃ ꯑꯦꯅꯤꯚꯔꯁꯔꯤ ꯆꯠꯄꯗꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯄꯦꯅꯥꯎꯅ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯃꯔꯣꯟꯗꯨꯗꯤ ꯇꯝ ꯌꯥꯔꯤꯅꯦꯕ, ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯂꯤꯔꯤꯅꯦꯕ, ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯀꯣꯏꯒꯦ ꯈꯜꯂꯤꯅꯦꯕ꯫ ꯏꯖꯤꯅ ꯈꯪꯗ꯭ꯔꯦ꯫ ꯄꯦꯅꯥꯎ ꯁ꯭ꯋꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯄꯪꯐꯥꯎꯗ ꯐꯥꯎꯕ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯏꯖꯤ ꯅꯣꯛꯂꯒ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯐꯥꯎꯔꯛꯇꯣꯏꯕ? ꯄꯦꯅꯥꯎꯅ ꯅꯨꯡꯇꯤꯒꯤꯅꯦ ꯎꯅꯤꯡꯗꯣꯏꯁꯦ, ꯃꯥꯒꯗ ꯄꯨꯜꯂꯒ ꯁꯦꯇꯤꯁꯐꯥꯏꯠ ꯌꯥꯝ ꯑꯣꯏꯖꯕꯗꯣ꯫ ꯑꯗꯒꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯍꯦꯛ ꯄꯨꯟꯈ꯭ꯔꯁꯨ ꯈꯤꯇꯪ ꯍꯦꯛ ꯊꯃꯣꯏꯗ ꯋꯥꯖꯕ꯫ ꯏꯖꯤ ꯃꯔꯛ ꯊꯠꯂꯒ ꯑꯩꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯗꯨꯗꯤ? ꯄꯦꯅꯥꯎꯅ ꯀꯩꯅꯣ? ꯏꯖꯤꯅ ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯊꯝꯃꯒꯦꯁꯦ, ꯇꯨꯝꯃꯒꯦ꯫ ꯄꯦꯅꯥꯎꯅ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ꯫ ꯏꯖꯤꯅ ꯅꯪ ꯕꯣꯔꯤꯁꯀ ꯂꯨꯍꯣꯡꯗꯣꯔꯕꯣ?
ꯄꯦꯅꯥꯎꯅ ꯋꯥꯊꯤ ꯉꯥꯡꯉꯩ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯃꯁꯨ ꯑꯩꯅ ꯏ ꯀꯥꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃꯗꯅꯦ ꯊꯣꯛ ꯂꯥꯎꯅ ꯍꯣꯡꯉꯨꯗꯣꯏꯅꯤ ꯑꯗꯨꯒ ꯈꯪꯒꯗꯕꯅꯤ ꯃꯥ ꯏꯖꯤꯅ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯍꯥꯏꯔꯦ ꯑꯉꯥꯡꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯌꯣ ꯑꯩ ꯍꯥꯏꯔꯒꯦ ꯐꯖꯅꯅ ꯄꯦꯅꯥꯎꯅ ꯑꯣ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂ ꯈꯪꯅꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯁꯤꯒꯤ ꯀꯩꯅꯣ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯐꯣꯟ ꯑꯝꯇ ꯇꯧꯗꯧꯅꯦ ꯑꯩꯁꯦ ꯃꯉꯣꯟꯗ ꯏꯖꯤꯅ ꯇꯧꯔꯣ ꯇꯧꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯇꯨꯝꯃꯨꯔꯒꯦ ꯀꯣꯛ ꯆꯤꯛꯏ ꯄꯦꯅꯥꯎꯅ ꯒꯨꯂꯤ ꯆꯥꯎ ꯑꯩꯅ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯀꯣꯛ ꯆꯤꯛꯄ ꯌꯥꯝ ꯐꯕꯅꯤ ꯏꯖꯤꯅ ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯣ ꯑꯝꯇ ꯄꯦꯅꯥꯎꯅ ꯆꯝꯄꯜꯅ ꯊꯣꯝꯃꯛꯑꯅꯤꯗꯩ ꯅꯪ ꯏꯖꯤ ꯄꯦꯅꯥꯎꯒꯤ ꯐꯣꯟ ꯊꯝꯈꯤꯕꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯐꯃꯨꯡꯗ ꯂꯩ ꯃꯊꯟꯇ ꯈꯪꯂꯧ ꯂꯧꯔꯛꯏ ꯑꯗꯨꯒ ꯑꯁ ꯀꯩꯅꯣ ꯃꯥꯕꯤꯜꯒꯤ ꯃꯥꯕꯤꯜ ꯉꯥꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯃꯊꯟꯇ ꯑꯃꯨꯛ ꯑꯦꯗꯚꯥꯏꯁ ꯄꯤꯖꯩ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯑꯣꯍꯣ ꯆꯝꯕꯤ ꯏꯕꯦꯝꯃ ꯃꯨꯟꯅ ꯇꯥꯎꯁꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯤ ꯂꯩꯇꯕꯅꯤꯀꯣ ꯑꯁꯤ ꯂꯨꯍꯣꯡꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯍꯌꯦꯡꯋꯥꯏ 3-4ꯒ ꯂꯣꯜꯂꯛꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯜꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯤꯕ ꯇꯦꯛꯁ ꯍꯟꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤ ꯂꯦꯞꯄ ꯉꯝꯗꯣꯏꯕ ꯈꯪꯕ꯭ꯔꯥ ꯏꯖꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯍꯤꯞꯊꯈ꯭ꯔꯦ ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯥꯕꯤꯜ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯗꯨ ꯃꯨꯊꯠꯂꯒ ꯏꯖꯤꯒꯤ ꯉꯥꯅ ꯊꯥꯜꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯗꯨꯅ ꯐꯝꯂꯤ